Cookie sing na makata na sa tok chasin tauba tinglagani haina FNCC na phongdokpa wafam news ireng khul thugairamba KNF ki mathakta FIR thangat kre haiba pau yaureza pau se ga haikhoi ireng khul amasung Joint Drive Council matam kaktana Cookie sing chatok chasin tauba thingbagi mathakta Naga taba lamsing All Kasta Road amasung National Highway 37 da Cookie sing chatok chasin tauba thinglagani haina Fudel Naga Coordination Committee FNC gi Maikai de ki thador pa cherol amana khangalakli haiba pau neuja pau si khoi gi ngasai gi ireng khul thugairamba sigi haidi maru oina aduga makoina chathok chachin ju thingakpa Cookie singna adudagi amuk aikhoi gi FNC Fudel Naga Coordination Committee sina amuk thingakpa ne boja asumaina amuk thingdok thingjin akai ram haitarena sumaina thokpase oja gi oibu mota kari wafon thambini Tajida masih han sungang musuh nuai teko, kalau ni mapangi mi wajera, lagi mitok wajera, mi ama dah cai bangang, bukan sih, adum aku jadi nuai teko power ini, adu kata pun tu magi reality ko, kalau macam sih sem yang orang kata all the time aku ini, hojiki aku kira kan thado inpi masa mak thado group ti thola ya, aku ni lau biai, adu kata thado macam ama puzzle lega kulai na, nama kan namhuri hai betul, adu macam rescue tok jaya bani, koi bansa government ki makai degi yang kanda hai badi nongmai ki sindon da thado win le jininga mayam ama Cookie job fault namjal laga thambado lu to jai bani alu sum yang kanda tau hoi da ba atale tori ba mayam si yar ga kan government of India sina dum khang ju thammi ne ba 1917 to 19 gi kano mi khongjai lan haidana singa khamsana jaw naga lusing bo boira kanda hoi konungi ning thaw kari marakta kama ka mukna ba leiraga su ya kano ki force level ki mayam tika sanction gi ba manipur state ki hoiba saruk amane ba movement do ko manipur myam do pamnati adubu hari ba mayam singa duga sanction gi baduna ngasai gi anglo Cookie war ga na Cookie nation amani ga na samgana ba gi lan ni ga ne ta haijin ba ka leidana asikum ba se ta tauba dagi kano ni su tau laga nomai eta kapa deki German road kan laili si kano kamaina recognize kana ana recognition piri bano ama tauri bano deki amusho si environment impact assessment gi report ga ya laiti ko paksen semjan bani deki mi gi lamphaur ga semjan gani aduna kano deki amusho kana lam du moi gi ni nam thajan gani tamai taudana deki ka Cookie kano ship rights ek kai mamang da loina even ta ku sin Cookie gi Mizoram da bogda muthat laga leigraba pot kai to sida manipur na hauji poga sanara kanda sanari ni ga haijil la kanda adum thok tong na tong ni aduna sigumba aduna ni ai ka na bo hau ba hai tare kano ji Cookie kuli COVID kredina sai gi 1917 gi 19 gi potu kuli oi bada ya kano ne ba woina low na hona bagi kano ne ba dagi kona mo paksan da COVID laina dum sandora pagi kano ne manipur tawri je aduna hai bagi kano sinsi ai di punna bo lowning ni moi tam je hai sing se thado 1951 gi mamang dagi leirak la ba kano sing yaw di ko adu gi kano mayam so aduna ona tawri ba mayam sing se amna kano phatra bani ko aduna sigma mayam se government of India concerned authorities and then government of Manipuri concerned authorities na yamna kanoni niyom sumna under the established laws and acts of the nation ko kana constitutions masi ano thabak tawningi aduna tawdabadagi adum phone thadopagi open secret oira pase masi kana yamna ikai ningai goi aduga hena mati phone loidabani aduna lambi semi badugi damakta su chapchana kanu oigedabani kanu ek runna yabu oigedabani and then me gi obi indigenous leisure liba even the whole Susanpur area Tamilung area mayam singa se historically ko adum Jalalong community ga na hoji hari ba kawina kano jingi rongmai riang mai mayam gi hoiba original kanoni ko adum khang lai raponi matudina fu da torakanda tak thora ga kawi Jalalong mayam ama kano mi hatina hat la kan tan tho kan da khunda sa lai ni mapangi mi mayam na sigmo mayam gi history ji mang ba yadana adum chenas ne iri ga leiba mayam si yenga kan da akoina collectively hojikti gyan tamina si amu boire tawudadi mapandagi lakpa kori no khum ta da hadan hai che 51 gi matung da lakpa mayam singa se di tak thuk tring gi di manipur da santi sunglai leiroi ana hai basima sida committed oira kan da adudan di sai gi NRC gi ofunga la ije ko aduna yaring kai kanoni sigi mayam si am sensitive ne na si aduna sai gi
kanoni migi oiriba area tu da nagagi lejaba sai jalalang ni lejari ba pot atu da moina thajalu ba kosal lu ba lambi lana simne badana tana lana mu thajalati masala sorpa ta bna tro adu siu mayam si da miyam gi solidarity ulaka da asumba inakan du da miyam le minara ka anda ko lali ba sing tu ti yani ge mathi phongdana ba natra ka ba khata na mo na siu ma se tawdana ba root out tawdana ba ko hona mina si ha ba opni thamge ko hoi thagat zer jama